Kanglaipak 360 yengbiriba amadi tabiriba miyam punamapu ahanba maktada taramna okseri ngasi channel asigi maikaidagi Manipurgi mamang ngahida Thokhiba akiba wari ase nahongna miyamda share tawjabani thaida mamang ngaidadi 1954 adawai matamdadi Manipurgi mapanda larik tamba chatpa ase yamna warami matam aduda bus selamdi khongna chatpa natraga sangari da chatpa natraga mapandagi pot pusilakpa gari singda chatpa natna upai leramdi lambi thongi phibamsu yamna phatlamdi itomba Guwahati ki Cotton College BA tamnabagidama Guwahati ki chatnaba hotnabada yamna warami itomba na larik tamba chatnaba awang biosida gari ngairami gari amata laktabana mahak yamna warami nungthilgi pung ani taraba fawba mahakna biosida phamduna gari lakpa ngairami matam aduda khangowdana tata gari ama lakpa urami mahakna makhut khatladuna gari ado khamaga hanglami Guwahati chatpigadawra gari gi handleman aduna khumlaklami hoi akoi Guwahati chakadawni adudi ai Guwahati bokta yaujaba yagadra ai larik tamba chatnabagidamakta gari ngairammi bani itomba harauna gari aduda tongduna laklami matam thengjilatuna makhoina sengmaida chak charaga chatlasi haidana handleman aduna makhoigi oja gari thoriba driver aduda hairami marakta dukan amata hanglaroi nungdang oirabanina dukan hangdradi akhoigi chak chabada horen kumba khambada farak yamna taragani aduna akhoi haujik sengmaidagi chak charaga gari ase thaugrasi hairami makhoina sengmaida chak chaba loiraba matung nungdangi pung 8 makhai tarami makhoina gari adu thauduna lakpana mau yorokpa matamdadi nungdangi pung 12 makhai 12 tarami makhoina adum gari adu thauduna lakpada Nagaland joksilaklami makhoina lakpana gari gi maingal aduna labna chingolgi koshilakpa mapa adwaida nung amagi mathakta matup kakpa mi hatlaga thambagi mawong ama makhoina light aduna labna urami makhoina mafam adu yoksilakpa matamdadi pakhraba nungpa amagi mathakta mi asiba mayam ama matup kaktana nung adugi mathakta taaduna leiba ado makhoi ahumna urami adubu makhoidi matang adwaida kibana masa adu thak niklabasu humang anapi karbasu mafam aduda lanthokpa haiduna makhoina mafam adu hendoknaba kanna gari adu thauduna chatlami asumna thauраktuna khara hendolakpa ka itombana handleman aduda yamna makhol adu pikthana kina pakhatna hanglaklami maru haujikidu uhobra handleman adusu masa adu tanikna wa ngangba thokpoi thoktaboi hairami itaw nangsu uhobra wari ase sanana makhoina gari ase asum thoraga lakpa matamda handleman aduda driver aduna hairami churup yauribra machay amata chamlo asumna makhoi ahum wari sadana gari adu thoraklami handleman aduna oja churupti loigre hujik churup amata yaudre handleman aduda oja aduna hairami phare akhoina gari thoraga chatpasida asawaida dukan gumba kaigumba hangamadi churup ama leigisi aduga akhoina kiraba matamda nungaitaba matamda churup adu chammaga thaksi haina hairami makhoina asum lakpana tamna sum lapna makhoina dukan gumba pofam phamba mayema musi thanbu urami makhoina hairami itombana handleman aduda yengu maru ada hanubi ama pofam phamisi ubra asidagi akhoi maikhe churup leigrase handleman adunasu hoi taw akhoi ngasaina uragiba phibam sing adu khalluragadi yamna ki aduna akhoi swaidagi churup maikhe leiraga kendan gumba leiraga pukrasi makhoina gari adu hanubi adugi pofamgi mapada khamladuna kumtharakduna churup yaubra hanglami hanubi adu wati ngangdi tuminna magi tawgadaba mathau adum tawduna lei makhoina churup piyo ima hairami
ꯍꯅꯨꯕꯤ ꯑꯗꯨꯅ ꯋꯥꯗꯤ ꯉꯥꯡꯗꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯧꯊꯣꯛꯄꯒꯤ ꯃꯑꯣꯡꯗ ꯃꯈꯣꯏꯗ ꯆꯨꯔꯨꯞꯅꯤ ꯍꯥꯏꯕꯒꯨꯝ ꯄꯤꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯨꯔꯨꯞ ꯑꯗꯣ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯑꯉꯥꯡꯒꯤ ꯈꯨꯠꯁꯥꯒꯤ ꯁꯔꯨ ꯑꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨ ꯊꯨꯅ ꯊꯥꯗꯣꯛꯇꯨꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯒꯥꯔꯤꯗ ꯀꯥꯈꯠꯂꯒ ꯃꯈꯣꯏꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯣꯡꯉꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 2 ꯇꯥꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯒꯥꯔꯤ ꯑꯗꯨ ꯆꯨꯝꯅ ꯁꯨꯝ ꯊꯧꯔꯛꯂꯝꯃꯤ꯫ ꯑꯃꯅ ꯍꯥꯏ, "ꯏꯇꯥꯎ, ꯉꯁꯥꯏꯒꯤ ꯍꯅꯨꯕꯤ ꯑꯗꯨ ꯀꯔꯤꯅꯣ?" ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯑꯩꯗꯤ ꯀꯔꯤꯝꯇ ꯈꯪꯗꯦ, ꯉꯁꯤꯁꯦ ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ ꯑꯩ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦ." ꯃꯈꯣꯏꯅ ꯒꯥꯔꯤ ꯑꯁꯨꯝ ꯊꯧꯔꯛꯄꯗ ꯅꯣꯡ ꯉꯥꯟꯊꯣꯛꯂꯛꯂꯤ꯫ ꯅꯣꯡ ꯉꯥꯜꯂꯛꯄꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 12 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏ ꯃꯇꯝꯗꯗꯤ ꯒꯨꯋꯥꯍꯥꯇꯤ ꯌꯧꯔꯛꯂꯤ꯫ ꯏꯇꯣꯝꯕꯅ, "ꯏꯇꯥꯎ, ꯇꯥꯃꯣ, ꯑꯩ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯀꯨꯝꯖꯍꯧꯔꯒꯦ. ꯑꯩ ꯁꯤꯗꯒꯤ ꯑꯗꯨꯝ ꯑꯃꯗ ꯍꯪꯂꯒ ꯑꯩ ꯀꯣꯇꯟ ꯀꯣꯂꯦꯖ ꯌꯧꯅꯕ ꯑꯩ ꯑꯗꯨꯝ ꯆꯠꯂꯒꯦ." ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯏꯇꯣꯝꯕ ꯀꯨꯝꯊꯍꯧꯔꯤ꯫ ꯒꯥꯔꯤ ꯑꯗꯨ ꯃꯈꯣꯏꯁꯨ ꯊꯧꯔꯒ ꯑꯗꯨꯝ ꯃꯈꯣꯏꯒꯤ ꯃꯐꯝ ꯌꯧꯅꯕ ꯆꯠꯈ꯭ꯔꯦ꯫ ꯏꯇꯣꯝꯕꯅ ꯀꯣꯂꯦꯖ ꯌꯧꯔꯦ, ꯃꯥꯒꯤ ꯇꯧꯒꯗꯕ ꯃꯊꯧ ꯃꯌꯥꯝ ꯇꯧꯔꯦ, ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯏꯔꯨꯖ ꯃꯥꯏꯊꯖꯗꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯈꯤꯗꯨꯅ ꯏꯇꯣꯝꯕ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯐꯃꯨꯡ ꯀꯥꯗꯨꯗ ꯍꯤꯞꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯝꯃꯤ꯫ ꯏꯇꯣꯝꯕ ꯃꯥꯒꯤ ꯀꯥꯗ ꯉꯁꯥꯏ ꯃꯥꯅ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯎꯔꯛꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯅꯤꯡꯁꯤꯡꯂꯛꯑꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯏꯇꯣꯝꯕꯒꯤ ꯀꯥꯒꯤ ꯃꯩ ꯑꯗꯨ ꯈꯪꯍꯧꯗꯅ ꯃꯨꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯀꯦ ꯂꯥꯎꯅ ꯍꯥꯡꯗꯣꯛꯈꯤꯕꯒꯤ ꯃꯈꯣꯟ ꯑꯃ ꯇꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯡꯅꯥꯎꯗꯒꯤ ꯑꯏꯪꯕ ꯅꯨꯡꯁꯤꯠꯅ ꯏꯇꯣꯝꯕ ꯇꯥꯅ ꯍꯨꯝꯖꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯏꯇꯣꯝꯕ ꯃꯁꯥꯗ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯑꯗꯨ ꯍꯦꯛ ꯌꯩꯔꯛꯄꯒ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯂꯝꯃꯤ꯫ ꯏꯇꯣꯝꯕ ꯃꯊꯃꯣꯏꯗꯤ ꯇꯅꯤꯛ ꯇꯅꯤꯛꯅ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯅ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯏꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯂꯝꯃꯤ꯫ ꯃꯥꯅ ꯃꯥꯒꯤ ꯊꯣꯡꯅꯥꯎꯒꯤ ꯃꯄꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯒꯤ ꯐꯤꯕꯝ ꯑꯣꯏꯅ ꯎꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯣ ꯎꯕꯗ ꯏꯇꯣꯝꯕ ꯃꯀꯣꯛꯀꯤ ꯃꯁꯝ ꯑꯗꯣ ꯆꯞ ꯆꯞ ꯌꯨꯡꯈꯠꯂꯝꯃꯤ꯫ ꯏꯇꯣꯝꯕꯗꯣ ꯃꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯥꯅ ꯂꯝꯕꯤꯗ ꯊꯦꯡꯅꯔꯛꯄꯁꯤꯡ ꯑꯗꯨꯒ ꯃꯁꯥꯗ ꯄꯥꯈꯠꯄꯗꯨꯒ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯔꯝꯃꯤ꯫ ꯃꯁꯥ ꯑꯗꯨ ꯅꯤꯛ 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 ꯂꯥꯎꯅ ꯃꯈꯣꯟ ꯐꯥꯎꯕ ꯊꯣꯛꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨ ꯇꯥꯟꯅ ꯆꯠꯄ ꯉꯝꯂꯝꯗꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯩ ꯑꯗꯨ ꯁꯠ ꯂꯥꯎꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯩ ꯂꯥꯛꯂꯕ ꯃꯇꯨꯡꯗꯗꯤ ꯏꯇꯣꯝꯕꯗꯨ ꯃꯄꯥꯡꯒꯜ ꯈꯔ ꯀꯟꯈꯠꯄꯒꯨꯝ ꯇꯧꯏ꯫ ꯏꯇꯣꯝꯕꯗꯨꯅ ꯃꯥꯅ ꯉꯁꯥꯏꯒꯤ ꯊꯣꯡꯅꯥꯎ ꯑꯗꯣꯝꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯈꯤꯕ ꯃꯇꯝꯗꯗꯤ ꯃꯥꯅ ꯉꯁꯥꯏ ꯎꯈ꯭ꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ꯫ ꯏꯇꯣꯝꯕ ꯑꯗꯣ ꯑꯍꯤꯡ ꯆꯨꯞꯄ ꯇꯨꯝꯕ ꯌꯥꯗꯅ ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯀꯤꯅ ꯃꯥꯒꯤ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯇꯣꯝꯕꯗꯨ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯗꯅ ꯅꯣꯡ ꯉꯥꯟꯈꯤꯔꯝꯃꯤ꯫ ꯅꯣꯡ ꯉꯥꯜꯂꯦ, ꯏꯇꯣꯝꯕ ꯀꯣꯂꯦꯖ ꯆꯠꯂꯨꯔꯦ, ꯍꯜꯂꯛꯑꯦ, ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯗ ꯐꯝꯗꯨꯅ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯄꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯇꯣꯝꯕꯗꯨ ꯇꯨꯝꯕ ꯌꯥꯗꯕꯒ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯋꯥꯈꯜ ꯃꯌꯥꯝ ꯑꯗꯨꯒ ꯃꯍꯥꯛꯅ "ꯐꯔꯦ, ꯉꯁꯤꯗꯤ ꯑꯩ ꯈꯔ ꯉꯟꯅ ꯇꯨꯝꯃꯒꯦ" ꯍꯥꯏꯗꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯆꯪꯂꯝꯃꯤ꯫ ꯏꯇꯣꯝꯕꯗꯨ ꯐꯃꯨꯡ ꯆꯪꯉꯤ ꯍꯥꯏꯕ ꯈꯛꯇꯅꯤ, ꯐꯃꯨꯡꯗ ꯍꯤꯞꯂ ꯐꯥꯎꯕ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯏꯇꯣꯝꯕꯗꯨ ꯋꯥꯈꯜ ꯃꯑꯣꯟ ꯃꯑꯣꯟ ꯈꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯀꯦ ꯂꯥꯎꯅ ꯍꯥꯡꯗꯣꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯏꯇꯣꯝꯕꯗꯨ ꯃꯥꯅ ꯈꯜꯂꯝꯃꯤꯕ ꯋꯥꯈꯜ ꯑꯗꯨꯒ ꯃꯥꯅ ꯉꯁꯥꯏꯒꯤ ꯇꯨꯝꯃꯒꯦ ꯍꯥꯏꯕ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯨꯝꯕ ꯌꯥꯗꯅ ꯃꯁꯥ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯃꯍꯥꯛ ꯀꯨꯟꯁꯤꯟꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯒꯤ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯂꯛꯄꯒꯤ ꯃꯑꯣꯡꯗ ꯀꯦ ꯂꯥꯎꯅ ꯍꯥꯡꯗꯣꯛꯂꯛꯑꯝꯃꯤ꯫ ꯊꯣꯡ ꯊꯣꯡꯅꯥꯎ ꯂꯣꯏꯅ ꯍꯥꯡꯗꯣꯛꯄꯒꯤ ꯃꯈꯣꯟ ꯇꯥꯔꯕꯗ ꯅꯥꯀꯜꯂꯣꯝꯗꯒꯤ ꯑꯉꯥꯡ ꯑꯃ ꯀꯞꯄꯒꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯍꯨꯏꯁꯨ ꯇꯟꯖꯥ ꯑꯗꯨꯗ ꯌꯥꯝꯅ ꯀꯞꯈꯠꯂꯝꯃꯤ꯫ ꯍꯨꯏ ꯀꯞꯄꯗ ꯅꯠꯇꯅ ꯃꯔꯛ ꯑꯗꯨꯗ ꯑꯈꯥꯛ ꯑꯔꯥꯎ ꯇꯧꯔꯛꯇꯨꯅ ꯅꯨꯡꯁꯤꯠ ꯁꯤꯠꯇꯨꯅ ꯅꯣꯡꯁꯨ ꯊꯤꯂꯤ ꯊꯤꯂꯤ ꯆꯨꯔꯝꯃꯤ꯫ ꯏꯇꯣꯝꯕꯗꯨ ꯑꯉꯥꯎꯕ ꯑꯃꯒꯤ ꯃꯇꯧꯒꯨꯝꯅ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯀꯤꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯁꯟ ꯁꯥꯗꯨꯅ ꯀꯣꯟꯁꯤꯜꯂꯒ ꯃꯀꯣꯛ ꯃꯔꯨ ꯂꯣꯏꯅꯃꯛ ꯐꯤꯅ ꯈꯨꯝꯖꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯇꯣꯝꯕꯅ "ꯑꯩ ꯉꯁꯥꯏ ꯊꯣꯡ ꯊꯣꯡꯅꯥꯎꯗꯤ ꯂꯣꯏꯅ ꯂꯣꯜꯂꯝꯃꯤꯅ, ꯀꯔꯤꯅꯣ ꯊꯣꯡ ꯊꯣꯡꯅꯥꯎ ꯍꯥꯡꯗꯣꯛꯂꯛꯂꯤꯁꯤꯕꯨ?" ꯏꯇꯣꯝꯕꯗꯨ ꯇꯞꯅ ꯐꯤ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ
ꯃꯥꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎ ꯍꯥꯡꯗꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯆꯦꯞꯊꯗꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎ ꯑꯗꯨꯗꯤ ꯂꯣꯏꯅ ꯂꯣꯟꯕꯒꯨꯝ ꯃꯥꯒꯤ ꯃꯃꯤꯠꯇ ꯎꯔꯝꯃꯤ꯫ ꯏꯇꯣꯝꯕꯗꯨ ꯃꯥꯅ ꯍꯧꯖꯤꯛꯁꯤꯕꯨ ꯄꯨꯡ ꯀꯌꯥ ꯇꯥꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯌꯦꯡꯕ ꯃꯇꯝꯗ 11:30 ꯇꯥꯔꯝꯃꯤ꯫ ꯏꯇꯣꯝꯕꯗꯨ ꯋꯥꯈꯜ ꯃꯑꯣꯟ ꯈꯜꯂꯛꯇꯅ ꯃꯥꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯔꯤ꯫ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 12 ꯇꯥꯈꯤꯕ ꯈꯪꯍꯧꯗ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯃꯩ ꯐꯨꯠ ꯂꯥꯎꯅ ꯃꯨꯠꯈꯤꯔꯝꯃꯤ꯫ ꯏꯇꯣꯝꯕ ꯀꯤꯕꯗꯒꯤ ꯍꯦꯟꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨ ꯃꯍꯥꯛ ꯈꯪꯗꯕ ꯃꯈꯩ ꯐꯃꯨꯡ ꯑꯗꯨꯗ ꯀꯨꯟꯁꯤꯟꯗꯨꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯡꯁꯤꯠ ꯁꯤꯠꯄ, ꯅꯣꯡꯒꯤ ꯑꯈꯥꯛ ꯑꯔꯥꯎ ꯃꯈꯣꯟ, ꯅꯣꯡꯖꯨꯒꯤ ꯃꯈꯣꯟ ꯑꯗꯨꯅ ꯏꯇꯣꯝꯕꯗꯨ ꯇꯧꯐꯝ ꯈꯪꯗꯅ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯐꯃꯨꯡꯗ ꯇꯥꯗꯅ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯏꯇꯣꯝꯕꯒꯤ ꯀꯥ ꯇꯝꯅ ꯅꯨꯄꯤ ꯑꯃ ꯂꯥꯛꯄꯒꯤ ꯃꯈꯣꯟꯗ ꯈꯣꯡꯎꯞꯇꯨ ꯀꯣꯛ 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 ꯍꯥꯏꯗꯅ ꯏꯇꯣꯝꯕꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯄꯒꯤ ꯃꯈꯣꯟ ꯑꯃ ꯇꯥꯔꯝꯃꯤ꯫ ꯏꯇꯣꯝꯕꯅ ꯈꯜꯂꯝꯃꯤ, ꯑꯩꯒꯤ ꯅꯥꯛꯇ ꯃꯤ ꯑꯃꯗꯤ ꯂꯥꯛꯑꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯏꯇꯣꯝꯕꯗꯨ ꯈꯔ ꯀꯤꯕ ꯐꯔꯝꯃꯤ꯫ ꯃꯩꯅꯒ ꯃꯝꯕꯅꯤ, ꯅꯨꯡꯁꯤꯠꯅꯒ ꯁꯤꯠꯄꯅꯤ, ꯏꯇꯣꯝꯕꯗꯨ ꯇꯧꯐꯝ ꯈꯪꯉꯝꯗꯦ, ꯃꯈꯜ ꯊꯣꯛꯇꯦ꯫ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯂꯛꯇꯨꯅ ꯅꯨꯄꯤ ꯑꯃ ꯆꯪꯉꯛꯄꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯏꯇꯣꯝꯕꯅ ꯃꯥꯒꯤ ꯋꯥꯈꯜꯗ, ꯀꯔꯤꯅꯣ ꯑꯩꯒꯤ ꯊꯣꯡꯗꯤ ꯂꯣꯜꯂꯤꯅ, ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯂꯒ ꯃꯤ ꯑꯃ ꯆꯪꯉꯛꯄꯗꯨꯅ ꯇꯧꯔꯤꯁꯤꯕꯨ? ꯏꯇꯣꯝꯕꯅ ꯃꯥꯒꯤ ꯐꯤ ꯀꯨꯞꯁꯤꯜꯂꯤꯕ ꯃꯀꯣꯛꯇ ꯐꯤ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯏꯇꯣꯝꯕꯅ ꯌꯦꯡꯕꯗ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯄꯥꯐꯝꯒꯤ ꯇꯦꯕꯜ ꯑꯗꯨꯗ ꯆꯧꯀ꯭ꯔꯤꯗꯨꯗ ꯅꯨꯄꯤ ꯑꯃ ꯐꯝꯗꯨꯅ ꯀꯞꯄꯒꯤ ꯃꯑꯣꯡꯗ ꯃꯁꯝ ꯃꯅꯥ ꯊꯥꯗꯣꯛꯇꯨꯅ ꯐꯤ ꯑꯉꯧꯕ ꯁꯦꯠꯇꯅ ꯅꯨꯄꯤ ꯑꯃ ꯐꯝꯕ ꯏꯇꯣꯝꯕꯅ ꯎꯔꯝꯃꯤ꯫ ꯏꯇꯣꯝꯕꯅ ꯈꯜꯂꯤ, ꯉꯁꯤꯗꯤ ꯑꯩ ꯁꯤꯔꯦꯗꯅ꯫ ꯏꯇꯣꯝꯕ ꯋꯥꯈꯜ ꯊꯣꯛꯇꯗꯨꯅ ꯃꯥꯅ ꯃꯁꯥ ꯄꯨꯝꯕꯗꯨ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯇꯨꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯉꯁꯤꯗꯤ ꯏꯇꯣꯝꯕ ꯑꯩ ꯍꯤꯡꯗ꯭ꯔꯦ ꯍꯥꯏꯗꯅ ꯏꯇꯣꯝꯕꯁꯤ ꯋꯥꯈꯜ ꯃꯆꯣꯏ ꯈꯜꯂꯛꯑꯝꯃꯤ꯫ ꯏꯇꯣꯝꯕꯗꯨ ꯁꯨꯝ ꯇꯨꯝꯗꯕꯅ ꯋꯥꯈꯜꯁꯨ ꯉꯁꯥꯏꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯑꯗꯨꯝ ꯅꯣꯡꯉꯥꯟ ꯐꯥꯎꯕ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 3 ꯇꯥꯔꯛꯄ, ꯑꯃꯝ ꯁꯤꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗꯗꯤ ꯅꯨꯄꯤ ꯑꯗꯨ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯑꯒ ꯀꯣꯛ ꯀꯣꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯃꯊꯟꯇ ꯀ꯭ꯔꯣꯛ ꯂꯥꯎꯅ ꯊꯤꯡꯖꯤꯟꯈꯤꯔꯝꯃꯤ꯫ ꯏꯇꯣꯝꯕꯅ ꯃꯥꯒꯤ ꯐꯤ ꯑꯗꯨ ꯇꯞꯅ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯊꯣꯡ ꯂꯣꯜꯂꯩ, ꯅꯨꯡꯁꯥꯒꯤ ꯃꯉꯥꯜ ꯀꯥꯕꯛ ꯁꯥꯕꯛ ꯅꯠꯇ꯭ꯔꯁꯨ ꯑꯃꯝ ꯁꯤꯟꯅꯕꯒꯤ ꯃꯉꯥꯜ ꯑꯗꯨ ꯎꯔꯝꯃꯤ꯫ ꯏꯇꯣꯝꯕꯅ ꯅꯣꯡ ꯉꯥꯜꯂꯤ, ꯃꯍꯥꯛ ꯀꯤꯕ ꯈꯔ ꯐꯔꯦ꯫ ꯎꯆꯦꯛ ꯋꯥꯌꯥ ꯈꯣꯡꯂꯛꯂꯤ꯫ ꯏꯇꯣꯝꯕ ꯑꯗꯨ ꯇꯞꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯃꯍꯥꯛꯅ ꯃꯥꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤꯁꯨ ꯂꯩꯔꯝꯗ꯭ꯔꯤ, ꯅꯣꯡꯒꯤ ꯆꯨꯕꯒꯤ ꯃꯈꯣꯟꯁꯨ ꯇꯥꯔꯝꯗ꯭ꯔꯤ, ꯅꯣꯡ ꯆꯨꯕꯁꯨ ꯆꯨꯔꯝꯗ꯭ꯔꯤ꯫ ꯏꯇꯣꯝꯕ ꯃꯁꯥꯗ ꯈꯤꯇꯪ ꯋꯥꯏ ꯁꯪꯕ ꯐꯥꯎꯕꯗꯨꯅ ꯇꯧꯏ, ꯌꯥꯡꯕꯗꯨꯅ꯫ ꯏꯇꯣꯝꯕꯅ ꯃꯥꯒꯤ ꯀꯣꯂꯦꯖ ꯆꯠꯀꯗꯕ ꯏꯔꯨꯖ ꯃꯥꯏꯊꯖꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯀꯣꯂꯦꯖꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯃꯔꯨꯞ ꯃꯌꯥꯝꯗ ꯇꯝꯂꯝꯃꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯗꯨ꯫ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯑꯗꯨꯅ ꯏꯇꯣꯝꯕꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯏꯍꯥꯟ ꯍꯥꯟꯕꯗꯗꯤ ꯊꯥꯖꯔꯝꯗꯦ꯫ ꯏꯇꯣꯝꯕꯅ ꯍꯟꯖꯤꯟ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯃꯌꯥꯝ ꯑꯗꯨꯅ ꯊꯥꯖꯗꯨꯅ ꯏꯇꯣꯝꯕꯕꯨ ꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯥꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯑꯃꯗꯤ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯕꯨꯡꯉꯣ ꯀꯤꯒꯅꯨ, ꯃꯤ ꯁꯣꯛꯄ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯅꯨꯄꯤ ꯑꯗꯣ ꯑꯃꯨꯛ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯅ ꯐꯝꯂꯤꯉꯩ ꯃꯇꯝꯗ ꯃꯥꯒꯤ ꯐꯤꯗꯣ ꯑꯗꯩꯗꯅꯦ ꯑꯩꯅ ꯄꯤꯔꯤꯕ ꯂꯪ ꯑꯉꯧꯕ ꯁꯨꯠ ꯑꯁꯤꯅꯅꯦ ꯀꯤꯔꯒꯅꯦ ꯂꯪ ꯑꯁꯤ ꯆꯠꯂꯤꯈꯣꯏ ꯂꯪ ꯑꯁꯤ ꯊꯥꯎ꯫ ꯀꯔꯤꯒꯨꯝꯕ ꯂꯪꯁꯤꯅ ꯆꯠꯇ꯭ꯔꯕ ꯃꯇꯝꯗ, ꯂꯦꯞꯄꯕ ꯃꯇꯝꯗ ꯅꯪ ꯑꯗꯨꯝ ꯊꯝꯃꯨ꯫ ꯅꯣꯡꯉꯥꯜꯂꯒ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯁꯣꯏꯗꯅ ꯂꯥꯛꯀꯦ, ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯤ꯫ ꯏꯇꯣꯝꯕ ꯐꯃꯨꯡꯗ ꯂꯩꯔꯤ꯫ ꯃꯍꯥꯛ ꯄꯥꯈꯠꯂꯤ ꯑꯗꯨꯝ ꯍꯥꯟꯅꯒꯨꯝꯅ꯫ ꯅꯨꯄꯤ ꯑꯗꯨ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 11:30 ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯧꯅ ꯂꯥꯛꯏ꯫ ꯏꯇꯣꯝꯕꯅ ꯌꯥꯝꯅ ꯀꯤꯅ ꯇꯞꯅ ꯀꯨꯝꯊꯔꯒ ꯐꯃꯨꯡꯗꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯐꯤ ꯑꯗꯨꯗ ꯂꯪ ꯑꯉꯧꯕ ꯁꯨꯠ ꯑꯗꯨꯅ ꯀꯤꯁꯤꯜꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 3:30 ꯇꯥꯔꯛꯄ, ꯑꯃꯝ ꯁꯤꯟꯅꯔꯛꯄ ꯑꯗꯨꯋꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯍꯧꯒꯠꯂꯒ ꯑꯃꯨꯛ ꯃꯥꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯇꯣꯝꯕꯅ ꯅꯨꯄꯤꯗꯨꯅ ꯆꯠꯂꯤꯕ ꯑꯗꯨꯒꯨꯝꯅ ꯂꯪ ꯑꯗꯨ ꯁꯨꯝ ꯊꯥꯔꯝꯃꯤ꯫
ꯂꯪ ꯑꯗꯨꯅ ꯂꯦꯞꯈꯤꯕ ꯃꯇꯝꯗ ꯏꯇꯣꯝꯕꯅ ꯁꯨꯠ ꯑꯗꯨ ꯊꯝꯃꯒ ꯃꯍꯥꯛꯅ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯑꯍꯤꯡ ꯑꯗꯨꯁꯨ ꯇꯨꯝꯕ ꯌꯥꯗꯕ ꯃꯈꯩ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡ ꯉꯥꯜꯂꯕꯗ ꯉꯁꯥꯏꯒꯤ ꯃꯥꯏꯕ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯏꯇꯣꯝꯕꯒꯤ ꯃꯅꯥꯛꯇ꯫ ꯏꯇꯣꯝꯕꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯤ ꯃꯥꯏꯕꯗꯨꯗ꯫ ꯃꯥꯏꯕ ꯑꯗꯨꯅ ꯐꯔꯦ ꯍꯧꯒꯠꯂꯣ ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯂꯪ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯀꯗꯥꯏ ꯐꯥꯎꯕ ꯂꯪ ꯑꯁꯤ ꯆꯠꯀꯦ ꯍꯥꯏꯕꯗꯨ ꯌꯦꯡꯂꯁꯤ ꯍꯥꯏꯗꯅ ꯃꯈꯣꯏ ꯂꯪ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯁꯨꯝ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯀꯣꯂꯦꯖꯀꯤ ꯍꯣꯁꯇꯦꯜ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯝꯄꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯃꯣꯡꯁꯣꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯣꯡꯁꯣꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯪ ꯑꯗꯨ ꯆꯪꯕ ꯎꯕꯗꯨꯗ ꯃꯈꯣꯏꯅ ꯂꯪ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯪꯉꯛꯄꯗ ꯂꯩꯀ꯭ꯔꯛ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯪ ꯑꯗꯨ ꯆꯪꯂꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏ ꯖꯒꯥ ꯑꯁꯦ ꯇꯧꯊꯣꯛꯎ ꯑꯗꯨꯒ ꯃꯅꯨꯡꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯂꯁꯤ ꯍꯥꯏꯗꯅ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯖꯒꯥ ꯑꯗꯨ ꯇꯧꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯤ ꯂꯩꯅꯨꯡꯗ ꯅꯨꯄꯤ ꯑꯃꯒꯤ ꯑꯁꯤꯕꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯣꯏꯅ ꯎꯔꯤ꯫ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨ ꯂꯧꯈꯠꯇꯨꯅ ꯃꯥꯏꯕ ꯑꯗꯨꯅ ꯑꯖꯥ ꯄꯨꯖꯥ ꯇꯧꯗꯨꯅ ꯃꯉꯝ ꯃꯊꯧ ꯄꯥꯡꯊꯣꯛꯄꯗꯒꯤꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯏꯇꯣꯝꯕꯒꯤ ꯃꯥꯒꯤ ꯀꯥꯗ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪ ꯑꯅꯧꯕ ꯄꯨꯗꯨꯅ ꯑꯃꯨꯛ ꯂꯥꯛꯆꯒꯦ꯫ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯤꯌꯥꯔ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯊꯋꯥꯏ ꯍꯥꯞꯄꯤꯅꯕ ꯃꯤꯌꯥꯝꯗ ꯍꯥꯏꯖꯔꯤ꯫